Hello everyone. ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯃꯥꯏꯅ ꯈꯣꯡꯕꯥꯟ ꯑꯃ ꯂꯩꯕꯀꯣ. ꯈꯣꯡꯕꯥꯟꯁꯦ ꯂꯧꯕꯨꯛꯀ ꯍꯦꯛ ꯇꯥꯏꯅꯕꯅꯤ. ꯂꯧꯕꯨꯛ ꯃꯄꯥꯟ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯅꯅꯥꯎ ꯑꯃꯅ ꯈꯣꯏ ꯆꯨꯞꯄꯤ ꯑꯗꯨꯒ ꯉꯥꯆꯤꯛ ꯑꯃ ꯐꯥꯏꯕꯀꯣ. ꯑꯗꯣ ꯉꯥꯆꯤꯛꯁꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ? ꯒꯦ ꯂꯥꯎꯔꯦ. ꯃꯌꯥꯝ ꯆꯪꯅ ꯈꯣꯏ ꯆꯣꯞꯄꯦ. ꯈꯣꯏ ꯆꯣꯞꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯑꯗ ꯉꯥ ꯑꯃ ꯐꯥꯈ꯭ꯔꯦ. ꯃꯌꯥꯝ ꯍꯧꯅꯔꯒ ꯈꯣꯏ ꯆꯣꯞꯄꯅꯦꯕ. ꯉꯁꯥꯏ ꯉꯥꯆꯤꯛꯇꯣ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯨꯜꯂꯛꯄꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯥꯕꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯍꯩꯗꯤ ꯍꯩꯕꯅꯤ ꯉꯥꯁꯦ 3-4ꯗꯤ ꯐꯥꯔꯦ ꯉꯥꯆꯤꯛꯁꯦ. ꯁꯥꯕꯤ ꯉꯥꯛꯇꯅꯤ. ꯁꯤ ꯐ꯭ꯔꯥꯏ ꯇꯧꯔ ꯆꯥꯕ, ꯇꯥꯎꯔ ꯆꯥꯕ. Thank you.